Imphal East District ki Khundrakpom Assembly Constituency gi manung Lamlai Police Station gi manung kon Lamlai Police Station na kon ba wairi khul yauramdai gi lamhang amada masak khangdaba miyoi singna Nupa ama Nongmeina Kaptuna hundoklamle SKTV na fangba pau amada kaplaga hundoklamle hairiba miyoi asi wairi dagi miyoi amana chaurakna ngasi numidang pung 6 makhairom tarakpa matamda miyoi ama siraga lamlai da taraga leiramle haina laikai gi miyoi singda pau pirakpadagi khanglakibani hairi miyoi asi atopa mafam amada Nongmeina kaplaga wairi gi mafam asida hundok lamba oiramba yai hairi miyoi asi chaurakna chahi kulhumdoi kunmari gi leng oigani khudaina mamit ani amasung makhut animak punseli makokta amuba machugi tupi ama upi makhaurida muffler ama yetlamki angangba machugi jogging litli amuba machugi jeans khongrau setli amadi angauba machugi khonguptongi hauzik fawigi oinadi siramliba miyoi adugi chapchaba masak maming khangba ngamdri pawasi file tawba fawbada mafam aduda haingang amasung lamlai police ki team sing laktuna yengsin khibagaloinana forensic science ki expert sing laktuna yengsin khre hairi